ꯑꯍꯥꯟꯕ ꯃꯛꯇꯗ ꯅꯨꯡꯁꯤꯔꯕ ꯚꯤꯌꯨꯋꯔꯁꯤꯡꯕꯨ ꯏꯂꯤꯖꯥꯕꯦꯠ ꯏꯂꯥꯡꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗꯤ ꯕꯥꯒꯤ 2 ꯐꯤꯂꯝ ꯑꯁꯤ ꯃꯥꯔꯆ 30, 2018ꯗ ꯔꯤꯂꯤꯖ ꯇꯧꯈꯤ ꯑꯃꯤꯠ ꯈꯥꯟꯅ ꯗꯤꯔꯦꯛꯁꯟ ꯄꯤꯈꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯁꯖꯤꯗ ꯐꯤꯂꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯃꯔꯨꯑꯣꯏꯕ ꯈꯔ ꯈꯪꯒꯠꯂꯕꯗ ꯔꯣꯅꯤꯒꯤ ꯁꯛꯇꯝꯗ ꯇꯥꯏꯒꯔ ꯁ꯭ꯔꯣꯐ नेहागी सक्तमदा दिशा पत्नी LSDगी सक्तमदा रणदीप हुडा उस्मानगी सक्तमदा दीपक DIG अजयगी सक्तमदा मनोज शेखरगी सक्तमदा दर्शन कुमार कोलोनेल रणजीतगी सक्तमदा सौर्या फिल्म असी नम्बदा चंखिबा बजेटना 59 crores अदुगा फिल्म असिगी बॉक्स ऑफिस कलेक्शन ना 253 crores नि कनागुम्बना चैनल असिबु अहानबो ओइना येंगबिबा अमदी सब्सक्राइब तौद्रिबा याउबिरगदी सब्सक्राइब तौबियु मरमदी मथंग फिल्म हापचरकपदा मयामदा सुंसोय सोयदना यौरकनबगी दमक्ता अदुनी मयाम फिल्म सी करी कमदौबनो हाइबदो खंगमिनरसी फिल्म असी हौरकपदा कार अमदा नेहा मागी मचानुपी रियाबु अहानबो ओइना स्कूलदा थिनबा लाक्लमी मागी कारगी मतुंगदसु कार अमदा मियोय अनीना इनरकलमी लाकमिनरिबा नुपा अदुना मसिगी कार सिनी लाओ अखोय खरा थुना थबक असि तौनुबा तौसी हाइरगा नुपा अनी अदु नोंमै पाइरगा नेहागी कार मनाक तमना चंगसिनकी अदुगा नेहा फोन तौदुना लैरंबदुदा मखोयना नमदुना माबु कार अदुदगी चिंथोखी अदुगा नेहाबु नुपा अदुना फुखी नेहाना नुपा अनीदुना मागी कार अदु मुनगे तौबदुदा माना तौगनु हाइबगा लोइनना नुपासिंग अदुबु इंथोखी अदुबु नुपा अनी अदुना नेहाबु तमथिना फुदुना नेहा लैमाइदा तादुना लैखी नुपा अमना अमुक चेंसिलक्तुना नेहाबु खोंपाकना काउदुना नेहागी कार अमदी मागी मचानुपी रिया मखोइना किडनैप तौखी नेहा हॉस्पिटलाइज तौखी था अनिगी मतुंगदा नेहा लाई खुरंबा लाखी मदुदा नेहादा लाई सेबारी अमना हाइखी अइना ngasi फाव मफम असिदा लाकपा मियोय अमता वखल नुंगाइतना लाकपा अमता थेंगनद्री नेहाना अइदी इथंदनी अइगी कना अमता सु लैते अइबु मतेंग पांगबिनबा अइसु मफम असिदा लाकलगा खरदा ओइरसु फगद्रा हाइना खल्लुबनी अदुबु इसोरनसु अइबु इथोपिरबा माले लाई सेबारी अदुना हाइगनु मफम असिदा लाक्लिबा मियोय खुदिंगमकपु इसोरना थौजानबी मागी थाजबगी मतुंग इना अमुक्तंगि इसोरदा नंगना थाजदुना होटनरगा येंगु सोयदना मियोय अमना नंगबु मतेंग पांगनबा लाकनी हाइरमलगा सेबारी अदु चटखी नेहासु मागी वहै अदु ताबदा मसादा थौना अमगा लोइनना इसोरदा थाजरगे खंदुना मागी आशा पुंबा इसोरदा थमखी कैप्टन रणबीर प्रताप सिंह माना लुचिंगबा ऑपरेशन अमदा मियोय अहुम हाटलुबगी मतांगदा आर्मी ऑफिसर अमदा कंप्लेन थांगलक्तुना प्रताप सिंहबु मराल सिरमी रणबीर प्रताप सिंहना ऑफिसर अदुदा असुन तमखी सर अखोयना लखोखिबा ऑपरेशन अदुदा अकाय अतोय अमता यावखिदे अदुबा मियोय अहुम अदुदी टेररिस्टनी मखोय मिचम नते हाइबगा लोइनना टेररिस्ट अदुना हाइखिबसिंग अदु रणबीर प्रताप सिंहना निंगसिंखी टेररिस्ट अदुना आर्मी ऑफिसर अखोयना पाइरिबा नुंग असिना नखोयगी नोंमै मरिदुदगी हेना कल्ली कंप्लेन तौरिबा नुपा अदुना अदु ओयरगसु सर रणबीर सिंहना टेररिस्ट अदुबु चिंगोय अमगुमना मागी गारीगी ममांगदा हापलगा थौबा अदुदी ह्यूमन राइट पु उसितबनी मखोयगी कंप्लेन अदु तारबा मतुंगदा ऑफिसर के याथंग मतुंग इना रणबीर प्रताप सिंह पनिशमेंट ओइना किलोमीटर 15 चेनबा रंजिता हाइरमी असुमना रणबीर प्रताप सिंह पनिशमेंट ओइना किलोमीटर 15 चेलमी रणबीर प्रताप सिंह दा मागी ममानबा अमना हाइकी ngасidi colonel ranjit sarna nangbu suspend tawgadabade kanbire ado kamdaroke nangi phone do ring laklambani amta yengu रणबीर ना येंगलुबदा नेहागी कॉल ओइरमी नेहाना SMS थारंबदु मानसु उखी SMS अदुगी वारोलदी असिनी हाइरोनी ऐ नेहानी सांगलबा चही मरिगी मतुंगदा ऐना नंगोंदा कॉल तौरपनी खंगदे
Nangi number se nangna pairira pairira haibasu. Karigumba nangna pairagadi aingi number asida call amuta tawbirau. Ranbir Pratap Singh hairiba miyoi asi Roni haina sukhangna bagi mami ama film asida uhali. Roni gi mamanaba aduna Roni mana ngangbado tagano hainingi aidi. Ai khangdaba natine nangna kari kamdongno hingriba haibase. Asuk kuiba matam asi mana call tawroktana ngasi khangtaw tawrokpa asi maram amadi leiramgani. Ai haibadi ngamde. Mani kari nangondagi pamliba haibado. Roni mayumda chatnabagidamak suti nirami. Colonel Ranjit Singhna ngarangta aina nangmu kanbikibada ngairi aduga ngasina suti amuk nirisina. Karigino nangna yumda chatke hairide. Ranbir Pratap Singhna Sir, aigi isagi oiba thabak khara laibagini haiki. Ranjitna adubu nangna ningsingadabadi army da isagi haiba thabak amata laite. Ranbir Singhna Sir, aigi chahi mari sure suti laujaraktaba. Adubu ai sumnatangi numit tarit nidagi oiba suti asi pibiyu. Ranjitna yaningbaga loinana nangna chahi mari sida sum layakpana miga loinabada awaba amasu oiba yai. Aduna nang khara haina adjust taw. Ranbir Singhna Sir, ai soidana adjust tawjage haiki. Ranjitna nangi numit tarit nigi suti pire. Nipani suba numit ki nong ngalakpada nangna leptuna lairambadu aina ngaiduna lairamgani ko. Hairaga suti adugi ayaba adu piki. Asumna Roni bus amada tongduna mahak mayumkidamakta laki. Mana sum lakpada Neha amadi magi haukraba warising adu ningsinglaki. Nehagi mamanabina Nehada. Hi Neha, Roni gi number do phange. Nehana Roni haidi kanano. Oo, chahi tangkhai chalakpada military sport ki kotada ming chalakiba nupadu natro. Simina Mane slum ball champion do. Nehana adu kaidoraba. Simina adu kaidoraba kaina. Lao haiduna Simina Nehabu chingduna puki aduga Roni bu yenghanki. Nehana asigi nupasiro. Simina Mane ada basketball ama paiduna phamliba nupase. Ado mangonda call tawse. Nehana nangna mangonda call tawba yaroye. Nangna masu phajana khangdana. Simina tumina layu haibagi sign tawraduna Roni de call tawki. Roni na Hi kana oirabano. Simina Nangi biceps se yamna mawang tai. Karamna admaina ohelino. Haidi sandwich kumba charga semiraba. Roni phone wari sanana sum mamai lethorokpada Simi amadi Nehana mangonda sanare haibadu khangki. Aduga Neha amadi Simi shu Roni na udana ba haina lotki. Roni na kanano khangjaba yagadro aingonda phone tarukli se. Simina Aikhoibu kanano khangjiba makai nang aikhoiga wari sanaba yaroi. Roni na nangna khangandraga aina karamna wari saduiba. Simina O nupisingna makhoigi maramda hairadi nangse nupiga wari saba. Roni na Nawanisu nupising adugi marakta yawro haise. Nehana kainumana aise kamaina khalijano. Haibuga loinana Simidagi phone adu Nehana mullaga. Hey, Mr. Michael Jordan. Nangi basketball courta ball sanafam thokpa adum sano. Aduga aingona di sanarakano. Adumna hainaringai duda Roni shu Nehagi matungda laklami. Adubu Nehana di uramdi. Aduga Simina di uraduna Nehada wa makha taganu haibagi sign kanna tawki. Adubu Nehana di taba kauba laikhidi. Ronina kaino phone di nangna tawraklaga. Nehana Aina tawbanate, imanabina tawbane. Ado nangse yamna laiba farabane. Aiga wari sanaba fangbase. Nupa atay di aingonda hanggatna faw yengba ngamba nate. Ronina kaino somsibu sakayamna tibro haise. Nehana sakti ba haiba. Aigi photo uradi nangso aingonda ngaurakani ne. Ronina aidi urena ado nangonda ngaubra yengsine. Nehana haidi Adumna ngangduna lainaringai duda Ronina Nehagi lenjumda thenglaktuna Nehabu mamai onsil halaki. Nehasu yamna angakpa phauki. Asumna mabani ngahak yengnaraba matungda
Neha ikai nushiyanabaga loinana wa amata hairamdana chatki. Aduga Ronina tabro haina haiki. Adubu Neha wa amata hairamdana chatki. Neha magi dad ka wari saduna leirami. Neha gi dad na nangi boyfriend ama aina thengnare. Magi maming Shekhar kawi. Ma yamna thajaba yaba misakni. Neha na tumina adum leibaduda magi dad na kaino Neha nangna adum tumina leiruduba. Hairingai aduda Ronnie Neha gi manakta laki. Aduga Ronnie na Hai ai nangonda wa khara hainingbani. Ai nangbu yamna pamjai. Ado nangnasu khanglamgani. Mi amana miyoi amada pamjabagi hiram ahum lei. Ahanbada mental aspect. Haibadi nangna khanba ngambagi chang. Mi ataidi matam ayambase ngawdana phaidana matam manghalle. Adubu nangdi creative oiba thabakta pukning changna thabak tawi. Mado yamna phai. Anisubada nangi emotional aspect. Nangi namanabi kaya college asida fees piningai lectadana college laktaba matamda nangna fee piduna makhoigi scholarship ni hajinduna college tamhanba. Ahum subaki sina nangi physical aspect. Haidi nangi nopase nangna di uramoy. Adubu yamna phajai. Aduga masigi ahum suba oiriba nangi aspect. Haidi nangi akiba amadi sounding bado nangi mita tari mado aidi yamna pamjai. Madugi wa adu tabada Neha gi dad na aidi pamdebo haiki. Ronnie na som Neha gi dad. Hello sir, nice to meet you. Hairaga Ronnie chatki. Ronnie na tung hanna hairamki. Ado aigi ming Ronnie. Hairam laga chatki. Neha gi dad na asigumba mi asidagi labdan layu haiki. Ronnie na bol sanaduna leiringaida Neha laktuna Ronnie da haiki. Haujiti nang amutaro. Aina nang pamdabagi hiram ahumse. Ahanbada yamna anam kanba. Anisubadana nangna aigi dad ki mamangda chabeng ngangba. Aduga ahum suba sina nangna aigi tung ko inaba. Aidi aigi tungda ko inabase pamde. Aduga aina nangbu yaningba amadi lei. Madudi nangse yamna free and frank oy. Nangna matungda kaigumba ama haining lagadi. Haibaga loinana Neha na Ronnie da khara changshila u haiki. Ronnie na kaino asuktuna. Asumna Ronnie na Neha da khara naksinki. Neha na Ronnie gi ball adu lauraga magi phone number adu iraga. Haujikti nang aigi number fanglabani aingona direct call tawro. Nanga aiga wari sanabada aigi date yahulakanu ko. Haujikti aigi number fanglabani na. Lam helakano. Natradi ai paper spray puiko. Hairam laga nokhi tawduna Neha chana. Ai Neha. Hairam laga chatki. Aduga Ronnie shu harauduna lehoki. Aduga isai amasu sakki. Isai asida Neha amadi Ronnie gi nushinabagi matang phajana utli. Ronnie amadi Neha wari sanarami. Ronnie na I love you. Neha na madudi chanadeda. Haidi outdated oireba. Ronnie na kaino haisubo. Anoba version sulairabro haise. Kaidoragi Neha. Neha na ai akiba amadi phawi. Aina chahi taratari surukpa kanda nupa amada aina masigi wahi asi haiki. Aduga mana atopa aigi best friend amada oine kiss tauki. Hoi, masi noningba thaudokli. Aina su imada tatana haiki. Adubu imadi laikidre. Ronnie na sumain tawrase. Aina I love you haiki bado kaukhrase. Neha na kaino nang haisibo. Ronnie na aina haidi I love you haibadu natiye maru oirise. Madugi itil faubadune yamna maru oirise. Kudam oina nangi mamado oina hairise. Nang mamado hojik mafam asida laite. Adubu magi nushibadudi adum nangonda fauramgani. Aina hairise chumiko. Adugumna aigi nushibasu nangonda adum faubibado aina pamjaba. Punsida thokningba thabak kaya thokchan mikub khuding aina nangi damakta lepkani. Neha wahai adu tabada haraubaga loinana Ronnie gi makhut adu nungshina chupiki. Wari sing asi Ronnie na magi yumda lakpa lambida ningsing duna laki. Ronnie restaurant amada karigumba ama chage khanduna changlakki. Adubu mana sum changlakpada khanghaudana tunglomdagi Ronnie haiba wahai ama taki. Ronnie na yamna ngakpa amaga loinana
tung hanna yenglubada Neha leptuna leirambadu mana urami. Mabani ngaihak yengnaraba matungda Nehana hi. Ronnie shu hi hairaga mabani chair sing aduda phamki. Ronnie na ado kamdaurige nangbo dak sing aduna karamna takriba. Nehana pakhatpoi lakpoi pakhum piba ngamdana leiringai aduda restaurant aduda plate kaibagi makhol adu mana tarabada Neha hena kiba haibadu oirami. Ronina magi matau adu ubada yamna angakpa amaga loinana Nehada kaukhi. Neha Ronina kauba adu tabagda khangprek khangki. Ronina Neha nang kaishu tawdreko. Nehana hoi ado nangdi yamna change tawre. Nangi sam kukak pau change tawkhre. Ronina ai army oire. Nehana ado nangna pamna sanaramba slum ball dudi kamdawkhre. Ronina hawkhiba chahi marisida aigi pamjaba kaya mangkhre. Neha mamittagi mapi ira cheladuna haiki. Nang luhonglabro. Ronina hongdre. Adubu ai adum nungairi haitare. Ado angangdi yauraba. Neha thamoi shokna. Aigi ichanupi ama leire. Ronina atudi yam nungaiba family oireko. Ado Neha chahi marigi matungda ningsingdakpa aduga phone da haidabida nangna aibu unaraga hainingbagi maramna kari. Nehana yamna nungaitana haiki. Ai nangi mating mathau tare roni. Asumna Nehana magi machanupi phakibagi wari adu likhe. Numito ichanupi nadi yamna yakhidabani. Adubu aina themduna mabu school kahanki. Aduga makhoina aigi ichanupi do kidnap tawki. Madudagi aigi punsi ahonba haibadu oiki. Makhoina kari pamliba haibasu ai khangdi. Ado Roni aigi ichanupi do fangbada khara mating pangbi. Haina Roni gi makhut paiduna hairakpadu ubada Roni yamna nungairamde. Roni awaba wakhal kaya ga loinana magi mayumgi khongchat adu makha tana lakhi. Roni car service tawban dukan amada laktuna ai car ama pamjai haina Usmanda hairami. Usmana Gawase hiram ani khakta yamna maming chatli. Ahanbada Gawagi corner khudingi beer bar laigani. Aduga lambi khuding mi singna aigi car thauba ugani. Ado ahanba oina nangi ID card amadi deposit khara thiba tar. Ronina magi ID card adu Usmanda utpada Usmana. Nangdi aikhoigi leiba ngakpa mi oiramina. Usmana magi dukanda thabak suba angang aduda cold drink ama pura u haiki. Aduga manasu makha tarai. Ai army officer singbu yamna respect tawje. Miyoi kayadi lambida sinari. Adubu noidi aikhoigidamakta thawai thari. Ado chahigi wa natana nangbu aina jawan haina kauba tabani. Ado gawada lakpabu kari thabak laibagino. Ronina aigi personal oiba thabak khara laibagi lakpani. Usmana personal oibagi haiba. Aisu mafam asida personal oiba thabakidamak lakibani. Aduga Russian nupi ama thengnaduna mana imung amadi angang senaduna leire. Adumna hairingai eduda Roni adu karimata hairamdana car adu thauraga chakhi. Tanja aduda Usman gi helper adusu cold drink puduna laklami. Usmana sotu madi karimata hairamdana chakre. Mana tumina lairibasigi marumda karigumba kharadi lotuna thamli. Roni amadi Neha punna wari sanaki. Nehana magi haukraba wari kaya Roni na tamki. Nehana su haiki. Aigi upay lerektrabada aina nangbu ningsinglakpani. Nangna haiki. Punsida thokningba kaya thoklaksanu. Aina nangidamak lepkani haina. Ngasidi aina nangi natheng yamna mathau tare. Haukiba tha ani asida aina riyabu hangba yaba hangli. Atubu kana amatana ui kauba haide. Mana aigi khudingmakni. Ronina Sekharde. Nehana depression oiduna laikre. Ronina police de. Nehana aina haijaba yaba haijaki. Adubu makhoina thiba yaba thirabada fangdabadagi case adu kakre. Ronina policing adu aiga unaba yagadra.
Nehana yani haibaga loinana makhoi police station da laklami. Nehana changlakpadu ubada inspector aduna Madam changbirao. Madam se mayeng kharadi taba male. Ado kaim tawdraba natro. Madam lakpase amna nungaijare. Aiko su madam bu lakpa ngairamlibani. Numittuda madam na sign tawo haiba yakhide. Se sida leire sign amukta tawshinbiyu aduga case asi loshinaba. Nehana karamna case asi loshinduiba haina sauningna haiki. Inspector na aikoina tha ani case adu paiduna lakpada hiram amata phangdre. Aduga case asidagi karigumba amatasu kanaba phangde. Tanja aduda phone ama lakpadagi inspector aduna phone adu oklingaida Ronina file adu paiduna yenglingaida inspector aduna lakholaktuna nang sise library oina khaliro nang kanano Ronina ai nehagi marupni inspector aduna Madam mase karama makhagi marupno Nehana aigi imungi khangna chanaba marupni inspector aduna khara sauningna nangna kari aramba pau tamsinduna nangi marup asida kari haijiliba Ronina masi wari nate masi asingba wari ni mahak macha mangkhibagi awaba kaya khangduna leiri aduga nangna kari amata thawaiduna leiri inspector na kari na evidence oiduna nangna engonda nganglibano adumna hairingai duda hui ama kanna khonglakhi hui aduda nama tauduna Roni da inspector aduna munne yengladuna hui nang tumina layu haiki inspector aduna nehagi manakta khara naksinduna haiki madam aikoina officially oina thabak tawbangamde adubu isorna kanagumba ama soidana mating pangnaba tharakani kana try taw inspector aduna nehagi makhong aduda yamna usittana thengba adu ubada Ronina nehada nang hando u haibaga loinana inspector adubu Ronina tamthina phuki aduga inspector adu kannaba haina changshilakhiba constable kayasu Ronina sathina phuki Ronina inspector adu kinna thinge tawbada nehana khambadagi thinkhide aduga Ronibu fajinki nupi police amana nehada ma'am nang sida leiradi irang se hengalakpasu yai aduna nang hankhina batawro Nehana ado aigi marupti manungda laikhibani nupi aduna hoi mana police phurubagini ado haujikti under control da leire hayeng ayukta mahak thadoklani Nehana asingbagira ma'am nupi aduna mane asingbagini somdana Roni adu yamna sathina phurami Police amana city army ni hairaga magi ID adu pairaga hairakhi Inspector na kai haiba army ni haiba Roni da onsilaktuna nang hana haidu kai gino ekoina kai sunatabada open naiba tawkhre Roni na aigi damakta di city warm up ka chap manaida wahai adu tabada inspector adu sounding buga loinana city aigi control gi makha da leiba mafamni nangbu kana amatana laklaga kanbangamloi bab tabra haise tanja aduda DIG adu laklami DIG na mana lakminari ba police aduda custody da leiriba Ranbir Pratap Singh adu pura u haiki Waram Singh adu police aduna inspector aduda tamlabada inspector na kai haiba DIG laeba noi police thado aduga ma basu putuna lao DIG na o nang oire Ranbir Pratap Singh hairise Ronina mane sir DIG na Ranbir aigi iyambana aingonda haiki aibu doctor ama oyu haina adubu aidi nganna tungali doctor haibasidi patients kayana emergency gi damakta hawdokna doini aduna aidi oikide adubu hawjikti ainasu phajana treat tawba nadaba miyoi kharana tattana aibu hawdokli masini aigi laibakse natrane ado nangse army officer amani ado nangna police amada karamba respect thamgani haibasi khangdraba malebo Ronina sir ai khangjai adubu mana magi duty kawbaduda sum ningsing hanbani DIG na nangbu kanano haidi isoro Ronina ai Army Act 104 Section 475 CRBC gi makhada leiba army amani
ꯑꯗꯨꯒ ꯑꯩꯅ ꯈꯟꯕꯗ ꯁꯔꯁꯦ ꯑꯥꯔꯃꯤ ꯑꯃꯕꯨ ꯐꯥꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ꯫ DIGꯅ ꯅꯪ ꯑꯥꯔꯃꯤ ꯑꯃꯅꯤ, ꯑꯗꯨꯕꯨ ꯁꯨꯇꯤ ꯑꯣꯏꯗꯨꯅ ꯂꯩꯕ ꯑꯥꯔꯃꯤꯗꯤ ꯃꯤꯆꯝ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯟꯖꯤꯠꯀꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ꯫ DIGꯅ ꯐꯣꯟ ꯑꯗꯨ ꯑꯣꯛꯂꯒ ꯍꯣꯏ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯆꯔꯦ꯫ ꯑꯁꯨꯝꯅ ꯔꯣꯅꯤ ꯑꯃꯗꯤ ꯔꯟꯖꯤꯠ ꯋꯥꯔꯤ ꯁꯥꯅꯈꯤꯕꯗꯨꯗ ꯔꯟꯖꯤꯠꯅ ꯔꯣꯅꯤꯗ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯐꯖꯅ ꯃꯁꯛ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯑꯁꯨꯝꯅ ꯔꯣꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯎꯁꯃꯥꯟꯅ ꯒꯥꯔꯤ ꯊꯧꯅ ꯍꯥꯏꯈꯤ, ꯁꯣꯜꯖꯔ, ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯂꯥꯛꯂꯤꯗꯤ? ꯉꯝꯈꯩꯗꯒ ꯂꯥꯟꯒ ꯂꯩꯔꯕ꯭ꯔꯣ? ꯑꯩꯅ ꯈꯟꯕꯗ ꯂꯥꯟꯗꯤ ꯍꯧꯈ꯭ꯔꯕ ꯃꯥꯜꯂꯦ, ꯍꯥꯏꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ꯫ ꯑꯗꯣ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗꯒ ꯌꯥꯎꯕ꯭ꯔꯣ? ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯅꯪꯒꯤ ꯊꯃꯣꯏꯅ ꯂꯦꯞꯂꯛꯄ ꯋꯥꯔꯦꯞꯇ ꯑꯗꯨꯝ ꯆꯠꯂꯣ ꯍꯥꯏꯅꯤꯡꯉꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯀꯣꯛꯀꯤ ꯃꯄꯥꯅ ꯋꯥꯔꯦꯞ ꯂꯧꯔꯗꯤ ꯂꯣꯖꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯦꯞ ꯂꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯦꯞ ꯂꯧꯔꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯔꯣꯅꯤ ꯅꯦꯍꯥꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯔꯤꯌꯥꯅ ꯃꯥꯒꯤ ꯈꯨꯗꯤꯡꯃꯛꯅꯤ ꯑꯃꯗꯤ ꯔꯤꯌꯥꯕꯨ ꯐꯪꯕꯗ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗꯨ ꯃꯥꯅ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯔꯣꯅꯤꯅ ꯅꯦꯍꯥꯗ ꯋꯥꯁꯛꯈꯤꯕ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯃꯇꯝ ꯄꯨꯝꯕꯗ ꯂꯦꯞꯀꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯤꯉꯩ ꯑꯗꯨꯗ ꯔꯤꯌꯥꯅ ꯇꯝꯂꯝꯕ ꯁ꯭ꯀꯨꯜ ꯑꯗꯨ ꯔꯣꯅꯤꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯅꯤꯅ ꯎꯁꯃꯥꯟꯗ ꯒꯥꯔꯤ ꯑꯗꯨ ꯃꯃꯥꯏ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯣꯅꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯔꯣꯅꯤꯅ, ꯃꯦꯝ, ꯊꯥ 2ꯒꯤ ꯃꯃꯥꯡꯗ ꯁꯣꯝꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯉꯥꯡ ꯑꯃ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ, ꯀꯤꯗꯅꯦꯞ ꯍꯥꯏꯕ? ꯀꯔꯝ ꯀꯥꯟꯗ? ꯔꯣꯅꯤꯅ, 7 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ, ꯑꯗꯨꯒꯨꯝꯕ ꯀꯦꯁ ꯑꯃꯠꯇ ꯊꯣꯛꯈꯤꯕ ꯂꯩꯇꯦ, ꯃꯤꯅ ꯅꯪꯉꯣꯟꯗ ꯂꯥꯟꯅ ꯇꯝꯁꯤꯟꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯔꯣꯅꯤꯅ, ꯑꯁꯦꯡꯕꯅꯤ ꯃꯦꯗꯥꯝ, ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯇꯝꯂꯛꯄꯅꯤ, ꯄꯨꯂꯤꯁꯇꯁꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯍꯟꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ, ꯃꯤꯅ ꯂꯥꯟꯅ ꯇꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯂꯩꯇꯦꯗ꯫ ꯔꯣꯅꯤꯅ, ꯃꯦꯝ, ꯁꯤꯗ ꯂꯩꯔꯦ ꯔꯤꯌꯥꯒꯤ ꯐꯣꯇꯣ ꯑꯗꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯔꯤꯌꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ, ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯤꯅꯦ, ꯑꯗꯣ ꯃꯥꯗꯤ ꯁꯤꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯕ ꯁꯥꯇ꯭ꯔꯤ ꯅꯠꯇꯦ, ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯤꯅ ꯃꯥꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯣꯔꯤꯕꯅꯣ? ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯔꯣꯅꯤ ꯌꯥꯝꯅ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯇꯧꯐꯝ ꯈꯪꯗꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯅꯨꯄꯥ ꯑꯃ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗꯨ ꯃꯥꯅ ꯎꯔꯗꯨꯅ ꯔꯣꯅꯤꯅ, ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯁꯔ, ꯊꯥ 2ꯒꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯃ ꯀꯤꯗꯅꯦꯞ ꯇꯧꯕꯤꯈ꯭ꯔꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯥꯔ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯑꯗꯣ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯔꯣꯅꯤꯅ, ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯈꯪꯕ꯭ꯔꯥ ꯍꯪꯖꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯅꯪ ꯀꯅꯥꯅꯣ? ꯄꯨꯂꯤꯁꯔꯣ ꯅꯪꯕꯣ? ꯔꯣꯅꯤꯅ, ꯑꯉꯥꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯠꯆꯃꯦꯟ ꯑꯗꯨꯗ ꯀꯧꯔꯒ ꯅꯨꯄꯥ ꯑꯁꯤ ꯇꯥꯟꯊꯣꯛꯈꯣ ꯍꯥꯏꯈꯤ꯫ ꯋꯥꯠꯆꯃꯦꯟ ꯑꯗꯨꯅ, ꯁꯔ, ꯃꯐꯝ ꯑꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯔꯣꯄꯔꯇꯤꯅꯤ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯨꯡ ꯃꯅꯥꯎ ꯂꯥꯛꯄꯤꯒꯅꯨ ꯍꯥꯏꯅ ꯇꯥꯟꯊꯣꯛꯂꯛꯈꯤ꯫ ꯔꯣꯅꯤ ꯌꯥꯝꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯝꯃꯤ, ꯑꯗꯨꯒ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯌꯦꯡꯂꯨꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠꯇ ꯊꯦꯠꯂꯤꯕ CCTV ꯀꯦꯃꯦꯔꯥ ꯑꯗꯨ ꯎꯈꯤ꯫ ꯔꯣꯅꯤ ꯅꯦꯍꯥꯒ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯅꯦꯍꯥꯅ, ꯔꯣꯅꯤ, ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ, ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯋꯥꯍꯜꯂꯤ꯫ ꯔꯣꯅꯤꯅ, ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯉꯔꯥꯡꯗꯤ ꯑꯩ ꯔꯤꯌꯥꯒꯤ ꯁ꯭ꯀꯨꯜꯗ ꯆꯠꯂꯨꯏ, ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯔꯤꯌꯥꯕꯨ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯂꯝꯗꯦ ꯍꯥꯏ, ꯑꯗꯨꯒ ꯃꯁꯛꯁꯨ ꯈꯪꯗꯦ ꯍꯥꯏꯔꯛꯈꯤ, ꯔꯤꯌꯥ ꯀꯧꯕ ꯁꯥꯇ꯭ꯔꯤ ꯑꯃꯠꯇꯁꯨ ꯇꯝꯗꯦ ꯍꯥꯏ꯫ ꯅꯦꯍꯥꯅ ꯑꯉꯛꯄ ꯃꯑꯣꯡꯗ, ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ꯭ꯔꯥ? ꯇꯁꯦꯡꯕꯗꯤ ꯃꯥꯅ ꯀꯦꯁ ꯑꯁꯤꯗ ꯌꯥꯎꯅꯤꯡꯗꯕꯒꯤꯅꯤ, ꯑꯩ ꯃꯉꯣꯟꯗꯁꯨ ꯋꯥꯔꯧꯗꯦ, ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯆꯞ ꯃꯥꯟꯅꯩ, ꯃꯈꯣꯏ ꯂꯣꯏꯅ ꯃꯥꯟꯅꯩ꯫ ꯔꯣꯅꯤꯅ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯅꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯤꯑꯣꯏꯁꯤꯡꯒ ꯀꯔꯤꯃꯠꯇ ꯋꯥ ꯍꯥꯏꯅꯗ꯭ꯔꯤꯕꯔꯥ? ꯃꯈꯣꯏꯅꯒ ꯄꯩꯁꯥ ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯐꯣꯟ ꯑꯃꯠꯇ ꯇꯧꯔꯛꯄꯒ ꯂꯩꯇꯕ꯭ꯔꯥ? ꯅꯦꯍꯥꯅ, ꯇꯧꯔꯛꯇꯦ, ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯔꯣꯅꯤꯅ, ꯁꯦꯈꯔꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ? ꯅꯦꯍꯥꯅ, ꯈꯪꯗꯦ, ꯃꯥꯁꯨ ꯃꯥꯅ ꯉꯝꯅꯕ ꯂꯩꯔꯤ ꯍꯥꯏꯕꯗꯨꯅꯤ, ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯦ꯫ ꯔꯣꯅꯤꯅ, ꯅꯪꯒꯤ ꯑꯉꯥꯡ ꯐꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ? ꯅꯦꯍꯥꯅ, ꯃꯈꯣꯏ ꯂꯣꯏꯅ ꯃꯥꯛꯁ ꯎꯞꯄꯤ, ꯑꯗꯨꯅ ꯑꯩ ꯃꯁꯛ ꯈꯪꯕ ꯉꯝꯗꯦ, ꯑꯩꯅ ꯃꯈꯣꯏꯗꯨꯕꯨ ꯈꯪꯂꯝꯂꯗꯤ ꯅꯉꯣꯟꯗ ꯑꯩꯅ ꯃꯇꯦꯡ ꯅꯤꯔꯝꯒꯗ꯭ꯔꯥ? ꯔꯣꯅꯤꯅ, ꯐꯔꯁꯦ, ꯔꯤꯌꯥꯒꯤ ꯐꯣꯇೋ ꯈꯔ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ꯫ ꯅꯦꯍꯥꯅ, ꯑꯩ ꯔꯤꯌꯥꯒꯤ ꯐꯣꯇꯣ ꯑꯃꯠꯇ ꯂꯩꯇꯦ꯫ ꯔꯣꯅꯤꯅ,
Kaino haisibo nangi maruptagi oibi yai social media dagi oibi yai magi photo amadi leifam thoktabrane Nehana aigi marup singdi luxury gi punsida hingba ngaktani amaromdana Sekharna social media da Riya gi photo so tawba pamdi Tanja aduda Sekhar gi manau nupa Sani lakpadu Nehana urabada Roni bu Nehana hankinaba kanna haibuga loinana Roni room adudagi Nehana tanthoki Sani na usit thawoidana magi matai mada wahai kaya haibadu Roni na lot na yenglami Sani magi drug adu magi manatonda hapchinduna nungai na leiribadu Nehana urabada Nehana Sani bu tanthoki Sani na hek thokibaga Roni Nehagi nakta changlaktuna nupasi kanano hangi Nehana Sekhar gi manau nupani drug ta addict oiraba mini aina Sekhar da hek complain tawrurasu Masi angang ni hekta hai Roni na magi number ga address ka do aingonda piyo kem khanganu aina fanaba tawgi nangonda karimata awaba oihaloi hairam daga Roni room adudagi thoglakhi Roni nupa amaga thengjinaki nupa aduna excuse me sir su mafam asida laibiba miyo ebirabra nupa aduna mane kari leirage Roni na 6th floor da laiba Sekhar amadi Nehado Makhoigi machanupi ama leibado sarna karamba kanda ubikibage Nupa aduna makhoibu angang leibrane khangde ne apartment se tongan leibanina makhoi angang leibra leitabra su khangde Roni Sani da call tawki Roni na sise Sani oibirabra Sani na mane Roni na tha anigi mamangda nangi natai magi angang adu phakre madugi maramda wa khara tanasi haina tawbani Sani na nang kadano nangu police ro Roni na ai journalist ni local news channel gi ai nakhoi gi wari do madugi maramda khara khange tawbani adubu Sani na phone adu thamki Roni magi mamanaba Sukhi ga thengnarami Sukhi na aidi ngasaidagi leptuna khallibani nangla tabra haina kaino nangbo samga kenbaga yawbro Roni na ai army oire Sukhi na oh adugi samdo kakpa Roni na hoi Sukhi na aidi mina yengbada kamdauge Roni na nangdi luhonglamdaigi bordu yam male Sukhi na nangna haiba chume ngasi se aigi lohongba numit asumna Sukhi na magi nupi oigadawribi adu Roni da yenghalami Roni magi hanagi mamanaba kayasu thengnaki aduga harauna makhoi Sukhi gi lohongbagi dance tawminaki adubu Roni di Nehagi wakhalda Neha amadi magi lohongba numit adu ningsinglami Roni amadi Neha lohongbagi harauna leiringai aduda Nehagi mapagi phone ama laklami Nehana Roni ai chataba yaroi dawri hairam laga Neha magi mapana leiriba hospital aduda laklami Roni na phone adu tawraduna Neha nang phone kalakanu nabani na sanaba wado ai sutaningi haiki Neha su hoi hairaga mapagi manakta changlaktuna mapabu kunsinki Mapana magi anaba adu third stage ni haiki Mapana Nehagi lohongbagi dress adu ubada soundingbaga loinana kapki Asumna Roni gi phone adu Nehana kakki Film asida Neha asi mahaki mapana Sekhar haidiba nupa asida oina thazahninki aduga Roni buna angaw aphai oina uduna mahaki mapana yaramde Nehana Roni bu nungsizarabasu punsi telagadaba magi mapagi aningba Nehana thunghanba tarabada Neha pamda Sekhar da luhongkhibagi wari adu film asida nakoinana uhalli Roni na Nehagi wakhal khanba loirabada mahaka nupa yungawba amaga thingjinaki yungawba nupa adugi ID adu tahokhi Roni na ID tahore haina haibada nupa aduna hanna takidi asumna Roni ID adu mana semdoktuna Roni gi ID ama oina semdoklaga ngasai CCTV camera adu check tawrami mana check tawbada pung ahom gi footage yawramdabadu mana thengnarami Roni na security aduda footage asi matau karamna mangkhibano hangki security aduna nongma police khara lakhi aduga numituda boss na akhoi buyumda yamna nganna halanki asumna
Ronina 6 February gi video footage adu yenglubada Sanibu urami. Ronina mangkiba video sing asi karamna phangani. Security aduna sir ekhoigi boss ki Kevin da loina laigani haiki. Ronina nang paisa kaya pame video adu puthoknaba. Security aduna sir matam kharadi changani adubu nangna soidana phangani haiki. Ronina hoi fare nangni hek phangbaga engonda call tawro haiki.